ओके हौजी खोय जालोन तोला खुंजाव दि थोरागा जालोन तो चिंजा लेकाय अदि हौजी खोय जालोन तोला लेमा लेकाय दोरेगा हौजी खोय जालोन तोला पांजी खुन तमना चली ngasi ukti khar ngan na hore khoi pung 3 makhai di tholakpana pung 9 tabada khoi oja amagi yumda khoi ayuki breakfast tawre aduga hojik khoi chingya lagai mara baby ma khara unaraga haji khoi panji khun lora khoi dolurampu tamna khongcha lagani hai bhai Manipuri loan Assam Saka ki harone lauro kita malam malo oke मैं कोई उसे dulu Bolarampu dagi थोड़ा कोरियन लंबी कोरियन ताना चली dulu बजादी फौज लगेगा कोई हौजी चली बजे सी बगान नहीं कोई चा बगान याम जेंबियो सिनारी से फजबनी कोई सलाई तेरे की फिरान मनिंग तमना हाई कोई अजी असीदगी चंचलगा कोई कोरियन मिट्टी कुन यौनब कोई चंचलगनी कोई dulu bagan koy dik dulu Bolarampu dagi koy ima singa ichinaw singa punna tindori ओके हौजी खोय जालोन तोला खुंजाव दि थोरागा जालोन तो चिंजा लेकाय अदि हौजी खोय जालोन तोला लेमा लेकाय दोरेगा हौजी खोय जालोन तोला पांजी खुन तमना चली ngasi ukti khar ngan na hore khoi pung 3 makhai di tholakpana pung 9 tabada khoi oja amagi yumda khoi ayuki breakfast tawre aduga hojik khoi chingya lagai mara baby ma khara unaraga haji khoi panji khun lora khoi dolurampu tamna khongcha lagani ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯤꯁꯦ ꯑꯩꯈꯣꯏ ꯀꯁꯥꯗ ꯆꯣꯏꯅ ꯑꯃꯁꯨꯡ ꯑꯁꯥꯝꯗ ꯃꯌꯥꯝ ꯆꯣꯏꯗ ꯇꯥꯏꯀꯣ ꯆꯣꯏꯅ ꯇꯥꯕꯁꯦ ꯑꯩꯈꯣꯏꯁꯦ ꯑꯃꯒ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯗꯦꯕ ꯑꯩꯈꯣꯏꯒꯤꯗꯤ ꯄꯦꯄꯔ ꯂꯩꯖꯗꯦ ꯃꯩꯇꯩꯂꯣꯟꯗ ꯐꯣꯡꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨꯁ ꯆꯦꯅꯦꯜ ꯇꯤꯚꯤꯗꯁꯨ ꯅ꯭ꯌꯨꯁ ꯑꯗꯨ ꯄꯥꯎ ꯐꯥꯎꯅꯖꯕꯩꯗꯨꯁꯨ ꯂꯩꯖꯗꯦ ꯑꯗꯨꯕꯨ ꯈꯨꯗꯣꯡꯆꯥꯗꯕ ꯂꯩꯇꯕꯁꯤꯅ ꯑꯩꯈꯣꯏꯅ ꯃꯩꯐꯥꯅ ꯈꯟꯅꯖꯔꯒ ꯑꯩꯈꯣꯏꯗꯨꯗꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯑꯗ ꯈꯨꯟ ꯈꯨꯗꯤꯡ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯑꯩꯈꯣꯏꯒꯤ ꯆꯦꯖꯥꯏꯁꯤ ꯄꯨꯔꯒ ꯑꯩꯈꯣꯏꯒꯤ ꯏꯃꯥꯂꯣꯟꯁꯦ ꯀꯃꯥꯏꯅ ꯀꯟꯁꯤꯒꯦ ꯍꯥꯏꯕꯒꯤ ꯄꯥꯎꯖꯦꯜꯁꯦ ꯄꯨꯔꯒ ꯆꯠꯁꯦꯅ ꯑꯩꯈꯣꯏ ꯈꯣꯡꯅ ꯍꯦꯛꯇ ꯊꯣꯛꯆꯔꯛꯄꯅꯤ ꯑꯩꯈꯣꯏ ꯈꯣꯡꯅ ꯊꯣꯛꯂꯛꯄꯁꯦ ꯑꯩꯈꯣꯏ ꯈꯣꯡꯂꯣꯏꯕꯨꯗꯤ ꯌꯥꯝꯗꯦ ꯑꯩꯈꯣꯏ 5 ꯈꯛꯇꯅꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯄꯥꯡꯒꯜ ꯑꯅꯤ ꯈꯛꯁꯨ ꯌꯥꯎꯔꯝꯃꯤ ꯑꯗꯣ ꯃꯣꯏꯁꯤꯅ ꯑꯃꯨꯛ ꯃꯣꯏꯒꯤ ꯆꯥꯍꯦꯟ ꯊꯥ ꯍꯥꯏꯇꯥꯔꯦꯀꯣ ꯔꯨꯖꯥꯒꯤ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯃꯣꯏ ngasi ꯑꯌꯨꯛꯇ ꯆꯠꯈꯔꯦ ꯑꯩꯈꯣꯏꯅ ꯃꯃꯥꯡꯒꯤꯗꯨꯒꯁꯨ ꯆꯞ ꯃꯥꯟꯅꯕ ꯋꯥꯔꯤꯅꯤ 2019ꯗ 2017ꯗ ꯑꯥꯒꯁꯀꯤ ꯇꯥꯡ 5ꯗ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝ ꯁꯔꯀꯥꯔꯅ ꯅꯣꯇꯤꯁ ꯑꯃꯈꯛ ꯊꯣꯛꯈꯤ ꯅꯣꯇꯤꯁꯁꯤꯒ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝꯗ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯊꯥꯒꯦ ꯍꯥꯏꯔꯒꯗꯤ ꯕꯔꯥꯛ ꯇꯝꯄꯥꯛꯇ ꯂꯩꯕ ꯑꯩꯈꯣꯏꯅ ꯕꯦꯡꯒꯣꯂꯤ ꯃꯤꯗꯤꯌꯝꯅ ꯑꯗꯨꯒ ꯕ꯭ꯔꯍ꯭ꯃꯄꯨꯇ꯭ꯔ ꯚꯦꯂꯤꯗ ꯂꯩꯕ ꯂꯣꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯕꯦꯡꯒꯣꯂꯤ ꯂꯣꯟꯗ ꯊꯥꯒꯗꯕꯅꯤ ꯍꯥꯏꯔꯛꯄ ꯄꯣꯠ
ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯃꯤꯇꯤꯡ ꯃꯌꯥꯝ ꯑꯃ ꯇꯧꯔꯦ ꯈꯨꯟ ꯈꯨꯟꯗ ꯀꯔꯣꯅꯥ ꯃꯔꯛꯇꯣ ꯑꯩꯈꯣꯏ ꯈꯨꯟ ꯆꯥꯝꯃꯈꯛ ꯃꯤꯇꯤꯡ ꯇꯧꯋꯦ ꯑꯗꯨꯒꯤ ꯃꯇꯝꯗꯨꯒ ꯑꯗꯨ ꯁꯤꯜꯆꯔꯗ ꯑꯩꯈꯣꯏ ꯗꯤ ꯁꯤ ꯑꯣꯐꯤꯁ ꯃꯃꯥꯡꯗ ꯄ꯭ꯔꯣꯇꯦꯁ ꯇꯧꯔꯦ ꯙꯔꯅꯥ ꯇꯧꯔꯦ ꯂꯛꯈꯤꯄꯨꯔꯗ ꯇꯧꯈ꯭ꯔꯦ ꯑꯩꯈꯣꯏ ꯏꯅꯥꯎꯁꯤꯡꯁꯨ ꯌꯥꯎꯋꯦ ꯑꯗꯨ ꯇꯧꯕꯗꯨꯒ ꯁꯔꯀꯥꯔꯒ ꯑꯩꯈꯣꯏꯒ ꯑꯃꯨꯛ ꯐꯝꯃꯤꯟꯅꯈ꯭ꯔꯦ ꯑꯅꯤꯔꯛ ꯐꯝꯃꯤꯟꯅꯈ꯭ꯔꯦꯀꯣ ꯑꯅꯤꯔꯛ ꯇꯦꯕꯜ ꯇꯣꯛ ꯇꯧꯔꯦ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠ ꯂꯦꯚꯦꯜꯗ ꯑꯗꯨ ꯌꯥꯅꯕ ꯈꯔ ꯈꯛ ꯏꯔꯦ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯂꯧꯕꯁꯤꯡꯗ ꯉꯁꯥꯏꯒꯤ ꯕꯦꯡꯒꯣꯂꯤ ꯑꯁꯥꯃꯤꯁ ꯕꯣꯔꯣꯒꯤ ꯈꯦꯠꯅꯕꯁꯦ ꯂꯧꯊꯣꯛꯈꯤꯕ ꯑꯗꯒꯤ ꯃꯅꯤꯄꯨꯔꯤ ꯀꯗꯥꯏꯗꯒꯤ ꯈꯤꯇꯪ ꯁꯣꯏꯔꯤꯅ ꯍꯥꯏꯕꯗꯣ ꯑꯩꯅ ꯈꯪꯖꯕꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯃꯤ ꯅꯠꯇꯦ ꯑꯩꯗꯤ ꯂꯥꯏꯔꯤꯛ ꯃꯆꯥꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯈꯨꯟ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯁ꯭ꯀꯨꯜ ꯍꯥꯏꯕ ꯑꯃ ꯂꯩꯇꯕꯁꯤ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯈꯣꯡꯊꯥꯡꯁꯦ ꯃꯃꯥꯡꯗ ꯆꯪꯕ ꯉꯝꯗꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯈꯤꯇꯪ ꯅꯤꯡꯍꯜꯂꯤ ꯑꯩꯈꯣꯏꯅ ꯑꯁꯤ ꯃꯐꯝ ꯃꯐꯝꯗ ꯁ꯭ꯀꯨꯜꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯁ꯭ꯀꯨꯜꯗ ꯂꯩꯔꯒꯗꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩ ꯏꯁꯨ ꯈꯪꯗꯦ ꯏꯆꯥ ꯈꯪꯗꯦ ꯃꯩꯇꯩꯔꯣꯝꯗ ꯉꯥꯡꯉꯁꯨ ꯃꯌꯦꯛ ꯁꯦꯡꯉꯛꯀꯅꯤ ꯑꯁꯤ ꯕꯪꯒꯥꯂꯤ ꯄꯥꯔꯒ ꯑꯃꯨꯛꯀ ꯃꯩꯇꯩꯔꯣꯝ ꯃꯔꯛꯇ ꯌꯥꯟꯁꯤꯟꯕꯗꯨꯗꯤ ꯄꯣꯠꯇꯣ ꯏꯍꯤꯡ ꯏꯟꯖꯥꯡ ꯄꯛꯅꯗ꯭ꯔꯦ ꯍꯥꯏꯕ ꯊꯥꯎ ꯏꯁꯤꯡꯒ ꯑꯣꯏꯅꯔꯦ ꯍꯥꯏꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯄꯥꯝꯖꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯁꯦ ꯑꯃꯅꯤ ꯀꯁꯥꯔ ꯃꯅꯨꯡꯗ ꯈꯤꯇꯪ ꯃꯃꯤꯡ ꯆꯠꯄ ꯁ꯭ꯀꯨꯜ ꯑꯣꯏꯅ ꯇꯧꯍꯟꯅ ꯑꯗꯨꯗꯤ ꯑꯗꯨꯒꯇ ꯑꯩꯈꯣꯏ ꯃꯩꯇꯩ ꯍꯥꯏꯕ ꯃꯩꯇꯩꯁꯦ ꯃꯌꯨꯝꯅ ꯈꯤꯇꯪ ꯄꯥꯡꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯋꯥꯔꯤꯅꯤ ꯃꯌꯥꯝꯁꯨ ꯑꯁꯨꯝ ꯈꯟꯕꯤꯌꯨ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯁꯤ ꯂꯩꯇꯕꯗꯒꯤ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯝꯃꯤ ꯑꯗꯨꯁꯨ ꯀꯔꯤ ꯍꯥꯏꯗꯤ ꯏꯔꯣꯟ ꯆꯥꯊꯣꯛꯈ꯭ꯔ ꯀꯩꯅꯣ ꯈꯪꯗꯦ ꯁꯝꯅ ꯍꯥꯏꯕꯗ ꯂꯩꯔꯒꯁꯨ ꯍꯥꯟꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗ꯭ꯔꯦ ꯍꯥꯟꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗ꯭ꯔꯦ ꯑꯁꯤ ꯍꯥꯟꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗ꯭ꯔꯦ ꯀꯩꯅꯣꯗꯣ ꯂꯩꯗꯅ ꯑꯦꯜ ꯄꯤ ꯁ꯭ꯀꯨꯜ ꯑꯃꯗꯤ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨꯗꯒꯤ ꯑꯁꯤ ꯑꯩꯈꯣꯏ ꯏꯃꯥ ꯂꯣꯟ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯂꯣꯟꯅꯤ ꯑꯁꯤꯗꯤ ꯃꯨꯠꯍꯟꯕꯁꯤꯗꯤ ꯑꯩꯈꯣꯏꯁꯨ ꯄꯥꯝꯃꯦꯗ ꯑꯁꯤꯗꯤ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯃꯇꯦꯡ ꯁꯦꯁꯨ ꯇꯧꯒꯅꯤ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯂꯣꯟꯅꯤ ꯑꯩꯈꯣꯏ ꯀꯟꯕ ꯃꯊꯧ ꯇꯥꯏ ꯑꯁꯤꯅꯤ ꯑꯩꯗꯤ ꯑꯗꯩ ꯑꯩ ꯌꯥꯝꯅꯁꯨ ꯋꯥ ꯉꯥꯡꯕ ꯍꯩꯖꯗꯦ ꯑꯩꯗꯤ ꯃꯁꯥꯕꯨ ꯊꯥꯒꯠꯆꯔꯤ ꯍꯥꯏꯔꯒ ꯑꯗꯨꯝ ꯃꯩꯐꯥꯕꯨꯗꯤ ꯃꯇꯝ ꯊꯥꯒꯠꯀꯅꯤ ꯊꯥꯒꯠꯅꯁꯨ ꯂꯩꯔꯤ ꯊꯦꯡꯛ ꯌꯨ ꯃꯤꯇꯤꯡ ꯑꯃ ꯈꯪꯗꯦ ꯀꯔꯤꯒꯤ ꯑꯃ ꯇꯧꯁꯤ ꯍꯥꯏꯕꯗꯤ ꯃꯤꯁꯤ ꯏꯄꯨꯟ ꯄꯨꯟꯕ ꯋꯥꯠꯂꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯁꯤ ꯍꯥꯟꯅ ꯋꯥꯈꯜ ꯇꯥꯟꯅꯔꯒ ꯑꯩꯈꯣꯏ ꯇꯧꯒꯗꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯁꯦ ꯃꯥꯏ ꯄꯥꯛꯄꯒꯤ ꯃꯔꯝꯁꯦ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦꯅ ꯈꯜꯂꯒꯅꯤ ꯑꯩꯈꯣꯏꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯆꯠꯂꯒ ꯆꯩꯖꯥꯏꯁꯤ ꯆꯥꯏꯖꯒꯦ ꯑꯃꯁꯨꯡ ꯑꯣꯖꯥꯁꯤꯡ ꯑꯃ ꯎꯅꯖꯒꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯊꯣꯛꯆꯔꯛꯄꯅꯤ ꯑꯗꯨꯕꯨ ꯄꯥꯛ ꯆꯥꯎꯔꯕ ꯑꯁꯥꯝꯒꯤ ꯑꯦꯔꯤꯌꯥꯁꯤꯗ ꯀꯁꯥꯔꯒꯤ ꯑꯦꯔꯤꯌꯥꯁꯤꯗꯗꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯆꯪꯅ ꯑꯩꯈꯣꯏ ꯆꯩꯖꯥꯏꯁꯤ ꯆꯥꯏꯖꯕ ꯉꯝꯖꯗꯦ ꯑꯗꯨꯅ ꯑꯐꯪ ꯑꯐꯪꯕ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯂꯥꯛꯄꯁꯤꯡ ꯑꯅꯛꯄ ꯌꯨꯝꯁꯤꯡꯗ ꯑꯃꯁꯨꯡ ꯗꯨꯀꯥꯟꯗ ꯑꯩꯈꯣꯏꯅ ꯆꯩꯖꯥꯏꯁꯤꯡꯁꯦ ꯈꯔ ꯆꯥꯏꯊꯣꯛꯄꯤ ꯑꯣꯏꯅ ꯄꯤꯖꯩ ꯑꯃꯁꯨꯡ ꯂꯩꯔꯛ ꯈꯨꯜꯂꯛꯇ ꯂꯩꯕ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒ ꯐꯝꯃꯤꯟꯅꯔꯒ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯒ ꯐꯝꯃꯤꯟꯅꯔꯒ ꯋꯥꯈꯜꯁꯦ ꯁꯤꯌꯥꯔ ꯇꯧꯖꯕꯅꯤ ꯋꯥꯈꯜꯁꯦ ꯌꯦꯟꯊꯣꯛꯆꯕꯅꯤ ꯑꯩꯈꯣꯏ ꯇꯨꯃꯤꯟ ꯂꯩꯕ ꯌꯥꯔꯛꯇ꯭ꯔꯦ ꯑꯩꯈꯣꯏ ꯂꯣꯟꯁꯦ ꯃꯥꯡꯊꯔꯛꯂꯤꯕ ꯂꯣꯟꯁꯤꯡꯒꯤ ꯃꯅꯨꯡꯗ ꯆꯜꯂꯕ ꯑꯗꯨꯝꯕ ꯂꯣꯟ ꯑꯃꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯀꯔꯤꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯂꯣꯟꯁꯤ ꯆꯥꯎꯈꯠꯀꯅꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯃꯦꯗꯤꯌꯝꯁꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯃꯆꯥ ꯑꯃꯁꯨꯡ ꯃꯩꯇꯩ ꯄꯥꯡꯒꯜꯅ ꯀꯔꯝꯅ ꯇꯝꯒꯗꯒꯦ ꯍꯥꯏꯅ ꯊꯤꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯂꯣꯟꯁꯤꯅ ꯃꯅꯤꯄꯨꯔꯤ ꯑꯁꯥꯝ ꯂꯩꯉꯥꯛꯀꯤ ꯑꯦꯁꯣꯁꯤꯌꯦꯠ ꯑꯣꯐꯤꯁꯤꯌꯦꯜ ꯂꯣꯟ ꯑꯣꯏꯔꯕꯗꯤ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯇꯝꯃꯛꯀꯅꯦꯕ ꯃꯇꯝ ꯈꯔ ꯃꯩꯇꯩ ꯑꯃꯁꯨꯡ ꯃꯩꯇꯩ ꯄꯥꯡꯒꯜꯅ ꯑꯩꯈꯣꯏꯒꯤ ꯂꯣꯟꯁꯤ ꯐꯩꯅ ꯆꯠꯂꯨꯔꯦꯕ ꯁꯤ ꯇꯝꯃꯈ꯭ꯔ ꯀꯩꯗꯧꯗꯣꯏꯅꯣ ꯃꯅꯤꯄꯨꯔꯤ ꯃꯦꯗꯤꯌꯝ ꯇꯝꯃꯒ ꯑꯩꯈꯣꯏ ꯃꯥꯡꯉꯤ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯗ ꯑꯣꯖꯥꯁꯤꯡ ꯐꯠꯇꯦ ꯁ꯭ꯀꯨꯜ ꯐꯠꯇꯦ ꯍꯥꯏꯅꯔ ꯀꯔꯤꯅꯅꯣ ꯑꯩꯈꯣꯏꯁꯦ ꯈꯤꯇꯪ ꯃꯤꯔꯥꯏꯔꯨꯔꯦꯕ ꯑꯩꯈꯣꯏꯒꯤ ꯂꯣꯟꯁꯤ ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯃꯇꯝ ꯈꯔ ꯃꯤꯔꯥꯏꯔꯨꯕꯗꯨꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏꯗ ꯑꯋꯥꯕ ꯇꯥꯔꯛꯂꯦꯕ ꯉꯁꯤ ꯑꯋꯥꯕ ꯇꯥꯔꯝꯃꯤ ꯇꯨꯡꯒꯤ ꯑꯉꯥꯡꯁꯤꯡꯅꯗꯤ ꯀꯩꯗꯧ ꯇꯥꯔꯦ ꯑꯃꯤꯅ ꯃꯥꯡꯈꯤꯕꯗꯨ ꯑꯣꯏꯇꯥꯔꯦ ꯑꯗꯨꯅ ꯑꯍꯥꯟꯕꯗ ꯂꯣꯟ ꯀꯟꯁꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯂꯥꯛꯆꯕꯅꯤ ꯃꯌꯥꯝ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯑꯩꯈꯣꯏꯅ ꯃꯇꯨꯡꯗ ꯄꯥꯡꯊꯣꯛꯀꯗꯕ ꯃꯤꯇꯤꯡ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯈꯣꯡꯆꯠꯁꯤ ꯆꯠꯄ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯃꯌꯣꯜ ꯑꯣꯏꯕ ꯃꯐꯝ ꯑꯃꯗ ꯁꯤꯜꯆꯔꯒꯨꯝꯕꯗ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯀꯧꯔꯛꯀꯅꯤ ꯃꯤꯐꯝꯗꯨꯗ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯗꯁꯨ ꯂꯦꯞꯕꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯃꯤ 10 ꯑꯃ 20 ꯑꯃ ꯊꯥꯕꯤꯔꯛꯅꯕ ꯏꯃꯥꯁꯤꯡ ꯑꯣꯖꯥꯁꯤꯡ